of out there. Ngasi se migi tang tarane aduga aise ai imanabi aduga inaunupa akhoi khara punjalaga relief camp da chalaga khoi angamba khara piba chatke tawbane adu main oina khoi na ngasi piba chattoise sanitary pads ne ba adu imanabi myam tanaraga kai so hapchike haiba do khoi khara khanna jaraga mafam ka khara dum yausaluge tawbane aduna ayunga na thok toine adugi mama na khoi myam gi paratha hobiri mafam budi am phajadra adu so hobodo so hobane so mama na khoi myam khoi chana ba ayunga na chattoine breakfast kai ka se mama na loi makshin bi bane Sinjamai dagi imanabi amaga ay naumpa ga lokhalani aduga MU dagi ngang amaga ay gi ken imanaba maga mulo ka pachattoy ni ba aduga adu dagi pulap khundra khunda chattoy ni ngasi se hagalalo Riba badala ma di disposing ado koi mafam sana ambina na ba singjari singi badala ma di kanagi huino kanagi no huigine ayam Sin mengamde haba. Nasi yo ina. Nasi nanti hana punya lakon nanti lagi kurang bane. Nah, kai thami ba. Cicum lagi masih menunggu. yang nungsi Masih ada kurang nasi dah. Itulah mami kai kau ga Asih jaga nak kang tina pakau kau kalau itu boleh baming. Sila. Kai mami kai tina ba. Halani hojik halani hojik ado kai haine hoje kai hai khan aduga moi angang gai do sana pot kumba yam pami kho le hai ba moi dress kumba di loin mak kai ni matam ge na ba moi sana pot kai awat pa ge ke laite sana pot sum matam len bam laite khote ade angang gai do su boling taring sa pisi am phase hojik ki kai ba khundra khom public school ge relief camp